waiter do hek thokibaga Sonia na fish steam chani ba haujik maru balaga hospital yoningasi noi ni chap ai di charoi ko plate glory chap manana Sonia da onchilaga steam fish asi hairaga nukselai plate na Sonia nang lohong bai numidang da hawai thonga mo hayu nga chabai tabai glory na nate panir oni hayu nang niyam pamjaba Sonia na ho akhoi sarawata maruma lagane ilhandoni kena tana chage phana banusine Thailand machana maitailon ngangba khoiri ka tawraga Platina nga marupan bage hospital chalaga doctor masak phajamalena hotana chen khibaduna Sonia na yare atai da full stop namo ai taba ngamjeba Glory makhata rai ngasai ngangdo kaimin kauge Sonia na Lucas Kobani sono thungbra kanum tawida Platina masak phawdi nangi sarawata gita de he Sonia na hera atai de hayo angang duga aigi Prince Charming sarawat ka compare tawnuda Glory na phone da kari gumba ma yinga haire Lucas Ningthaujam 19 years son of Ningthaujam Tayal and Ningthaujam Ungbi Thaja parents occupation mapana DSP aduga mama na lecture ni Max ko ba manaw pa malay anise twins ni masakti haubada loi phaukhene Maria Montessori da hauji class 12 tammi Sonia ga pleti gana nang dinga side ge adu share story ro thau khulai tadi Glory na wa makhata gi tawbada order tawkhiba achapo singdu puraga lai waiter na congratulations Miss Sonia you are our special guest enjoy it pleti ga Glory ga what Sonia let tawraga sorry waiter du noklaga Sir Lucas na hirakpani Sonia na adudi urai ki honor makhata ba nang haude waiter na Sir Lucas hoigini asi hairam laga noksalam laga chaikhre Sonia magukta makhut hapaga Sonia phone thoga Lucas ta call tawi Sonia na wa haiba nang drikanda Lucas na Jeshunia kaino nasado haina da bai type tawri do Sonia na nang kamana khangina ha yam thuna la osida cake in bigi hairo oi namai du da namjan ge lao oi ai mathak ta le kumthara age Sonia chabaga jangde phamdaraga box to hangto ga yengi yamna simple oiba design ni aduga cake tu da thari congratulations baby haram badu da Sonia de thangsau saurai mui mappa gi baby rai sa Platina lakna rai yade ko me de accident amada trula fangdore Sonia na forsat la boiduni Glory na me de laibak thambal sale go Sonia na thambal sat bra thamjet oibra amadi dawrani hainari kanduda Lucas Sonia gi manak tamna lai Lucas na cake tu phajadro Sonia na yam phajai thank you aduga ainangi baby nate Lucas de haira iba wadu karino khangdabai mamitu lakthorai kaino haisese Sonia na cake tu otli Lucas ikai nuksiya na ba meeting amagalone na hairai cake ona na purai Max nang nungai ningase taseng bade Max na nate thawoina Lucas na sana ba drama ni Sonia na yare aina kaurise nang supulap achapasa sena kaubani phamosida adu hairaga chair ama chingthoga piraga phamali Sonia de manau nupa amagum kaisu khandana yam frank oina fajana Lucas putri tawbirami mari do hanadage loina batina badawna nokhedana harauna achapotu chaminari karomdagi no khangaude nupi mala aga makhoi mari ki mamangda leplari lakliba nupi do atai kana sunate Lucas ke ex girlfriend Tanu ne Tanu Lucas ke school amata datina basatrani Tanu na kaino Lucas nang na igi number block tawrida nupi ahom sina kaya subino Tanu gi khonda duda henjan ba yadaba nupi ahom dusu hekte khumai Platina pi ingaida nongmang khangakta pirga yoglakpra kaino khonda sidi onthona kharida Glory na mayumda kengoi kangsu char amdo male idi Lucas ka Sonia ga di tumina lei Tanu
ꯃꯉꯣꯟꯗꯒꯤ ꯍꯟꯕ ꯑꯍꯟꯅꯤ ꯍꯥꯏꯕꯒ ꯈꯪꯗꯦ ꯃꯥꯅ ꯃꯍꯦꯜꯂꯦ ꯃꯃꯥ ꯃꯄꯥ ꯄꯩꯁꯥ ꯄꯥꯏꯔꯦ ꯇꯧꯕ ꯉꯝꯃꯦꯅ ꯎꯁꯤꯠꯇꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯍꯣꯏ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯑꯈꯥ ꯑꯔꯥꯛ ꯌꯥꯝ ꯆꯥꯖꯔꯛꯑꯦ ꯑꯩꯗꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯣꯏꯗꯤ ꯀꯩ ꯆꯥꯔꯒ ꯌꯣꯜꯂꯛꯀꯦ ꯄ꯭ꯂꯦꯇꯤꯅ ꯇꯥꯄꯣꯛꯂꯩ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯦꯖ 1ꯒꯤ ꯂꯦꯛꯇꯣꯖꯦꯟꯒꯗꯣ ꯀꯣꯠ ꯀꯣꯠꯇꯅ ꯆꯥꯔꯛꯏ ꯑꯗꯨꯅ ꯅꯨꯄꯥ ꯃꯨꯟꯗ꯭ꯔꯁꯨ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯁꯣꯅꯤꯌꯥꯅ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯇꯣ ꯃꯐꯝꯁꯦ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯅꯤ ꯅꯣꯏꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯐꯝ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯗꯨꯁꯨ ꯌꯥꯝ ꯂꯥꯜꯂꯤ ꯑꯩꯈꯣꯏ ꯂꯨꯀꯥꯁꯀꯤ ꯃꯆꯦꯒꯨꯝꯕꯅꯤ ꯂꯥꯟꯅ ꯂꯧꯅꯔꯣꯏꯁꯤ ꯇꯅꯨ ꯃꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯗꯕ ꯃꯈꯩ ꯌꯥꯝ ꯎꯁꯤꯠꯇꯅ ꯁꯣꯅꯤꯌꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯄꯨꯄꯥꯡ ꯁꯨꯗꯕꯒꯤ ꯍꯧꯅꯕꯤ ꯋꯥꯔꯛꯄ ꯋꯥꯠꯄꯒꯤ ꯂꯤꯆꯠꯇꯣ ꯑꯩꯒꯤ ꯅꯨꯄꯥꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯈꯟꯗꯅ ꯇꯞꯊꯅ ꯂꯩꯔꯝꯕ ꯁꯣꯅꯤꯌꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯡ ꯄꯜꯂꯛꯄꯗ ꯕꯪ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯔꯦꯗ ꯑꯣꯏꯔꯛꯏ ꯁꯣꯅꯤꯌꯥ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯂꯦꯟꯁ ꯀꯂꯔ ꯕ꯭ꯔꯥꯎꯟ ꯑꯣꯏ ꯑꯗꯨꯒ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯁꯥꯎꯕ ꯃꯇꯝꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯦꯟꯁ ꯀꯂꯔ ꯆꯦꯟꯖ ꯇꯧꯏ ꯅꯥꯀꯟꯗ ꯂꯩꯕ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯇꯅꯨꯒꯤ ꯃꯃꯥꯏꯗ ꯍꯥꯏꯖꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨ ꯄꯪꯁꯨꯕ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯗꯨꯗꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯄꯒꯤꯔꯥ ꯄ꯭ꯂꯦꯇꯤ ꯑꯃꯗꯤ ꯒ꯭ꯂꯣꯔꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯁꯣꯅꯤꯌꯥꯒꯤ ꯃꯆꯤꯡ ꯂꯥꯛꯑꯕꯗꯤ ꯐꯥꯊꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯈꯪꯉꯤ ꯂꯨꯀꯥꯁꯁꯨ ꯑꯗꯨ ꯃꯉꯥꯏ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯅꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯃꯤ ꯑꯃꯕꯨ ꯖꯁ ꯇꯧꯒꯅꯨ ꯅꯪ ꯌꯥꯝ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ I don't want that cat fighting just for that silly topic ꯁꯤ ꯍꯥꯏꯔꯒ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯚꯥꯏꯔꯦꯜ ꯆꯠꯄꯗ ꯁꯦꯀꯦꯟ ꯐꯥꯗꯕ ꯂꯝꯗꯝꯅꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯤ ꯈꯔꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ Pick me up. It's urgent. Location Orati House. Sonia wa makha taramde adumak thokre aduga car black amada ka khalaga chatkre songdana tanu ikai ba sauning bana henkibana Lucas ta haire nangi se ibu sitaba natra napisina aingonda tarami basa nangli genga leiba ngamine Lucas na nangdi kaige migi mama papa laga ngangi bano Letina makha tarai pupang sudrabasu mana tawge khankibada ngamdaba leite pupang sudribadugi marumda leiriba waridude kanana su khangba ngamdre nangna mangondage kayam nungai phaba machano Sonia sa karamba ibungno khangbra asi hairaga makha tage tawbada Glorina Pleti gi makhutta pharai Pleti gyan tare Sonia gi wari kanada su khangan bayade aduna sur asangba ma hondora aga normal oina harai Lucas napise yingbada yam phajadre mafam sidai puraga thokro ekhoi chalage asi hairaga Glory amade Pleti tholai somdana Sonia ga chatminari banupaduna no oga harai stranger na viral chatpa khuthodi laitre Sonia na kaino aisa isinga jinbado thau laitaba wathi warim adugumbadine viral chani aduga aphaba kanabadi kanantan hana yengbide nangi haujikai plano ai hana loima prepare tawkhigi asoiba amata yawdanaba aduga achumba sengbado aini miyamda khangangani ai khaktana witness oibada thajabi da bolam damnate okay nang nupini tawgodoi thabaksida yam jaksinda bayade step ama soibada thokiba thangduga chapmana ba muk thokane Sonia nokfe toraga handakti moichin fam leitina apikpati hauraga ticket kadabani aduga ai mai pakta basu yade Sonia gi mama Aruna matang chadana call torai Sonia na hello mama kai lerege Aruna na noi ne chaubi ne cha loi lai chak cha doine na hala abo lambi da lai phadigom khara lai ro na ai thokpa ta leba nayam basu thingakani hai yare thamom ta matang yam chade adu hairaga call du kai stranger na kai hareino Sonia na kai oini gi magi de aina kanom chaladi makha ta banang de phadigom hairiro asi hairaga animak kanna nokthorai asum thaurakpana Sonia gi gate yore Sonia na chakcha krase hankrano yarui thaba male hawi adudi
Horen injang lo bulau ai call torake. Hoi lage. Adudi ai chalukige. Hoi bye bye. Nupa du su chatkre. Sonia mayum changai. Mana changakpada kanam talaramde. Mama su kawi tade. Sonia magi kada changai. Mai thalamde. Room du pura dark oire. Light on tawgena. Switch on hek tawbaga. Maningdagi. Kanagumba amana Sonia gi mamita phi amana khamjinki. Sonia ipapa khali. Jongliba mihulsu makol chingba helakli. Walang amatangangdana Sonia bu tapna chingduna mafam amada purai. Mita kiriba phi adu tapna kisi thoglei. Aduga surprise! Magi mitmangda mabung ahan Anthony leptuna lerami. Sonia ngakpa sapawi pokning sunuk shirei. Themjinba nanghaude mitludagi pirang sinthare. Kapli Sonia na kaurei. Tamojo asi haraga kapthore. Anthony na ai kaino ne masing angsiba kapkanu yarse. Aingonda kemta haidukdaba ngasaina thogla amani khang hazitela isi kaigino ngasaina airport da leri nangonda surprise begin haidukdaba nangi surprise sida readers kharadi bp stroke tawdoba ya horabani hoise haujikti pharabana dropa khatba Sonia na comments da hairak pangairaga yengase. Anthony na loshalo office da jalusi. Sonia maithong makseli aduga khamai ai tale aduda amuk hane chalui chan adu yaba nate nangna khalibado tamo isu loine khangi thawdo thokiba namitudagi nang mafamduda amuk phoba chalamgira chahi ahum sura amane ai chatrasu adum yengsili asoiba amata yaudabani tamo chana phajana senabani matumdana adu gyambado kamai ngamdoino employee miyam laitudi tolo pirido adu sinana banatro adu baw ngamdradi aina loima mafamdudagi na expel tawni phare nangi apambado kaino hairo pabungi case to ai retail to ba muk pame. Anthony amadi Aruna ngakni yengni. Aruna na ibema amuk no honana awabata ba ima pamde. Imana no mithagum yengjariba nakhoi ahomse asoi angami honingde. Anthony na jai ahom sida game ta haidraga ngasina amuk karigi retail to ba pame bana. Sonia konkan laurai aina 3 months ko ma da laiba matamda noidi kaigi pabung bu suicide tawbani habagi statement kaigi pirin ha pabung suicide nati haiba noigi na chil tudagi kaigi haramde ima pabung suicide nati haiba noigi na chil tudagi kaigi haramde ima na kaigi statement duda yare habagi signature kaigi tawri bano handakti Anthony amadi Aruna confirm leramdi. Sonia amuksu laukhlai kumo noina chindu kaigi tumin lerino pabung na kanada kai lanki gi ha noi pabung bunu shidrabo. Aruna tapna hairei imagi bema ngasidi ima amata lotana haireke namito nai babungi final hearing nangma wali kandane tamo chaga su case adugi in charge bu unaba chatkiba matamne nupa mayum sida laklaga hospital da leiri bana chana pi amadi na chana pa ni bo kudung thiba thokaning drabadi nasana yana sign tawna drabadi leiri ba property pumbasu ut una tungani aduga nacha ahumgi thawa yaudra hakchang oina uba phangani haiduna ima da treaten tawrake nakoi ahumgi nuksibana henkhibana ima upai lekhide ima na karigi nangi babung bu nuksidani nangi babung bu nuksibana nakoi ahumbu icha oina phangjari bane. Handakti mama macha ahumak amana amabu haunaba tawdana makol thokna kablakle ngahak kablaba matung Sonia na tapna hairei the first step of retrial. Sonia na tama office ta hujuma chasila. Anthony na asukoi bisia jaga haujikta khangcha chaningi sigagilo maramle aduga ekhoila kani habisu hanna information bibiyar. Anthony gyan adum tari machan nupi na hairi buwadu manungda kaino malere haibani machin manau ahumak wakal loksing yamna lei adubu yamna loba thabak laklabadi Sonia khakdana ngami. Sonia masagi kok yamna wangba angangni piklingai matamdagi mapagi matung ko inai aduna business ki maramda kok thadaba yamna hai business khakta nate aron athup amatawge khanbadasu plan yat be yam hai mama macha makhoi ahum loisiladuna yam kena takyil da leiba sangai foundation tamna lakli mama macha makhoi ahum lakba ubada
main gate ta leriba security chawba ngakpana kham thengkri chawbana madam hoi itha thajatana haima ibungo sir su yawra ine Sonia maningdagi maya higalaga kaka ai si yawra ingasidi chawbana is madam macha haining maru siso hauju phau langba halamdene Sonia na haining maru natego haujikti ai khara wangjarabani asi hairaga noksili sum lakbana office manungda changlai mafam duda leiba employee anamba Anthony Aruna amade Rohan budi masak phajana khangi aduga Sonia di khanglamdi Sonia prap chatlaga Rohan gi guest room da lai aduga hairei Sonia na haujima meeting silo employee loinama 5 minutes ki manungda conference room da la ohayo aduga phone amata pusalakpa siyar heklo na pusalakpa mi do expel tawre khong ai chale mayamba ka mama gade ngasi Sonia gi matawduda ngakpana lori employee pumnamak conference room duda 5 minutes ki manungda lai meeting do hawnaba sem sarami tanja duda Sonia da message sama lai stranger na are you ready Sonia yam thuna reply hali yes I'm going to start a meeting stranger na okay all the best Sonia phone hapchinkre aduga mayambada ingit ama tawrami Rohan na good evening everyone ngasi sinjariba meeting asa sangai foundation gi hakjang tangkhai oiriba aigi chanape Sonia bu mayamda introduce saunabagi damakta sinjabani industry asida aine head oirabasu kadai de soigedagi haina senariba misak mahani Sonia gi maphamdagi warol khara taminase Sonia yamong hadana chinglemna tholai aduga hairei hello good evening everyone aidi yam angang soijari mafam asida employee khudingmak aigi ithagi ahan ngaktani aduna aina soibe yawrabasu mayamna chumthokpiyo ngasi meeting asi sinjabagi maramde chahi ahum pangthoktana lepluraba aikogi industry asigi foundation day handakte celebrate tawjagani aduna mayamda invite tawbiningba VIP leiragade Leisemlaga secretary da pisinbiyo asigi damak sinjabani thank you asi haraga meeting dulo shilami employee khara de ngakpa phawrami khara amana harawnarami mama macha marisu guest room da changlai Anthony na kaino cha nangna foundation de celebrate tawnina announce sorry da Sonia khumde noklagalai Rohan na matha muksanaba thabak tawna chan Sonia na industry sige fund tangkhaya mana foundation de ki invest tawgadabani catering service ki mede aina thopa tawgani table amada mi ahumdagi henbi yaroi amaga so mix tawhanbi yaroi partition phajana pigedabani araiba pisa loi haidagadabani Aruna na aduna kaige loi tumalage hairo Sonia yam tapna mapira chelaga hairei mama tamocha masina aige achumba puthoknaba ahanba khongthangni Anthony na haibade Sonia na babungi retired tawnaba aina high court da application pikre 1 year detain tawni sigi manungda clue evidence witness loimak thigataba yade Rohan na nangi plan leirabra Sonia na 80% complete asoibi yaudana tawnaba ai prepare tawbulori aduga wa mana Anthony na kaiwan hayo Sonia na foundation de heknungan baga noi ahum Manipur thadokadaba Aruna na kaigi noi bema ma namitudagi aibu senaba mi soidana lakane noi bu senagane aduna noi sida leibe yade Rohan na nangde kamai doba Sonia nokfe taraga I have my own way Anthony na okay dad adum tawdana makhoi pulak mayumda halakli chak ising chaba loiraga magi room da tumba changnakre Sonia magi phone tu yengi message ama lerami Lucas na che Sonia sarangi Sonia mamit manalang thoga